Sangai story na pumna mukutaram nuksari ngasidi malemda phawraba comedian Charlie Chaplin gi matangda khoi khara khangjin minasi ahanbada Charlie Chaplin 1889 gi April 16 da London da poi sahi yankhai gi mamangda magi mama pokpa mapubok Charles Frederick Hill su 1839 gi April 16 da pokhi Charlie Chaplin gi machin manau mari ni mapa pundaba mayamba ama manau ama amasung mama pundaba manau amani maga mari ni Charlie Chaplin na luhongduna lauba nupi su mari ni lonaba nate kainabadagi mathang mathang laubani Mildred Harris Lita Kekmure Paulette amasung Una Ulen ni Charlie Chaplin gi macha tarani ani suba nupi Lita da ani aduga akonba nupi Una da nipani Lita gi di nupa ngaktani 1943 da John Barry Kaubi nupi amana masa wai sangdrabada angang dugi mapa Charlie Chaplin ni hai Charlie na di magi nate hai court yaunei e test taunei maduda magi nataba asengba oiramki adubu court na angang dugi thaudang mangonda sinaki maming Carol Ann Thonby ki mamana nupini 1943 dugi December da Una luhongki Una na 1944 dagi 1962 fawbada macha nipan nupa ani nupi taruk pokhi sahi tara nipan gi manungda Una se America gi aiba Eugenie O'Neill gi machanupi ni Charlie Chaplin sahi marfumapan 89 punsirami madugi manungda naha oiringai sahi kun mangana England da sahi nifu nipanna America da aduga ahalgi matam sahi tara tarukna Switzerland da laiki Charlie Chaplin 1977 da siki adubu magi mangdagi magi kudo lainungdagi tauthoktuna huranki paisa phangnaba oiramki tha ahumgi matungda amuk huranba ani do faraga hanagi mafamda phumki matam khara phumluba mafam labuktusu magi phura amasaki Charlie Chaplin gi dharma laite humanism na magi dharmani haijai aduna mahak nongmata church kakhide mapunsida Charlie Chaplin na masagi nap lauduna tuba sut amata mapunsida setkide araiba ngakta sinaki Charlie Chaplin gi punsida political party amata da yaukide aduga magi punsida bot amukta su thadakhide Charlie Chaplin siba kide hai magi wahaida while I go hai adubu ku manungda laiba asibadi mahak yengba sungam ngamkhide mapa amasung mama laitaba matamda yengu yakhide Charlie Chaplin gi khwang phawbugi murti ama magi nungsinabi Sheridan Kaubi sculpture amana saki mado haujik phawba magi laifam Switzerland gi Corsair Sur Baby gi Manor di Ban Kauboyum da khinduna lairi Charlie Chaplin lairik ningthina tamkhide sahi manga taruk tang tamlamlaga tokhi adubu mana film marphugi mathakta puthokhibadugi aiba director producer masana oiki aduga masana sukumki Charlie Chaplin na sahi nifunipan America gi California da lairambado lamdugi nagrik oiramde oyu haibasu yakhide madugi mathakta ani suba malem gi lanjauda Russia gi communist na laukhiba thodangbu thagatuna ngangkhibagi damak mabu America dagi tanthoklakhi